Last class ki makha chatrak poina asidna nomenclature of alkene and alkyne yengasiko. Nomenclature of alkene and alkyne. Ahanbada alkene han yengasiko. Sina alkene alkene haiba taragadi general formula da kari waginan CN H twice N. Alkyne hairagana general formula da CN H twice N minus 2. Duga alkene gi horen maming tholakanda suffix sina E tagadaba. Aduga alkyne gi suffix sina YNE. So animaki nomenclature je rule punjilase. First rule number 1. Select longest carbon double bond carbon. O natran alkyne organa carbon triple bond carbon. Duga aina nan rule da ibadu need not be straight. Asiniko kwade maru oise. System mark piramage. First nangi target si kanano carbon double bond carbon natragana carbon triple bond carbon gi longest chain thigadaba. For example on yengasiko. Suppose in sita sumaina pire kala compound je. Only nang first nangi target si kanano carbon double bond carbon gi longest chain thigadaba. Kaiguma triple or magadi adugi triple dugi longest chain thigadabniko. Adu kanagumba satra mana sumain kallewa. Sigi sina longest chain, that means carbon mangagi sina longest chain ni aduna sina aigi main chain do oire haina khallewa ko. Adu laale maramdi kaino hojikti double bond jawramina double bond jawba carbon gi longest chain thibiyo. Nangi longest chain sikai orani either sumai oiba ma yareko or sumai no oiba chap manara sididi. Ai hojikki oina sumai ko lage. Then sumaina longest chain thidokra matungda kanagumba miyo yamana sumaina toloka numbering si sumaina tolokpa seba. Sidagi 1 2 3 4 hairaga. Aduga kanagumba amana amuk kamaina tolokpa yagi hairagadi sigi makhadagi oina hagulaga 1 2 3 4 haina tolokpa yaba. Aduna karambana chungani haiba posak ama lae ko. Aduga counting da yahogdaba sigi saruksina kai tare nangi branch natragana substituent taradoba. Yareko adu hojik aina numbering page da pink na amaga blue na amaga karambana chumge haji yengasiko next rule da. So next rule da number 2 numbering from that side. Numbering from that side so that either double or triple bond gets lowest carbon number. Sorry. Numbering karamba side taki thigani haragadi either double or triple bond na longest chain longest carbon number tahaloba. Aina sida iriba example sida example sida nang kaigumba sumaina thiramme khalle. Ai sumaina thiba means chummi haiba nate ko sumaina thiramba taragadi 1 2 3
4 ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯗꯕꯜ ꯕꯣꯟꯒꯤ ꯄꯣꯖꯤꯁꯟꯁꯤ ꯀꯅꯥꯗ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ ꯍꯥꯏꯔꯒꯗꯤ 3ꯗ ꯍꯥꯏꯒꯅꯦꯕ ꯗꯕꯜ ꯕꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯌꯥꯎꯕ ꯀꯥꯔꯕꯣꯟꯗꯣ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 3 ꯍꯥꯏꯒꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1 2 3 4 ꯁꯨꯃꯥꯏꯅ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1ꯗ ꯌꯥꯎꯏ ꯍꯥꯏꯒꯅꯦꯕ ꯗꯕꯜ ꯕꯣꯟꯁꯦ ꯑꯗꯨ ꯅꯪꯒꯤ ꯔꯨꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯍꯥꯏ ꯑꯥꯏꯗꯔ ꯗꯕꯜ ꯑꯣꯔ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯒꯦꯠꯁ ꯂꯣꯋꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯗꯕꯜ ꯕꯣꯟ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯤꯄꯜ ꯕꯣꯟꯗꯨ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯌꯥꯝꯗꯕꯗ ꯇꯥꯍꯜꯂꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯆꯨꯝꯃꯅꯤ ꯄꯤꯡꯅ ꯊꯣꯜꯂꯤꯁꯤꯅ ꯆꯨꯝꯃꯅꯤꯀꯣ ꯑꯗꯨꯅ ꯄꯤꯡꯅ ꯊꯣꯜꯂꯤꯁꯤ ꯆꯨꯝꯃꯃꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯁꯤ ꯕ꯭ꯔꯥꯟꯁꯅꯤ ꯕ꯭ꯔꯥꯟꯁ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯥꯔꯕꯣꯟꯒꯤ ꯑꯀꯣꯏꯕꯗ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯕꯣꯟ 4 ꯂꯩꯒꯗꯕꯅꯤ ꯑꯋꯥꯠꯄꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯍꯥꯞꯆꯤꯜꯂꯣꯏꯗ ꯑꯗꯨꯗꯤ ꯁꯤꯒꯤ ꯀꯥꯔꯕꯣꯟꯁꯤ ꯑꯀꯣꯏꯕꯗ ꯕꯣꯟꯁꯤꯗ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯋꯥꯠꯄꯗꯣ ꯍꯥꯏꯗ꯭ꯔꯣꯖꯦꯟ 2 ꯇꯥꯔꯦ ꯁꯤꯁꯨ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗ꯭ꯔꯣꯖꯦꯟ 3 ꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯁꯤ ꯀꯅꯥ ꯇꯥꯈ꯭ꯔꯅꯤ ꯏꯊꯥꯏꯜ ꯕ꯭ꯔꯥꯟꯁ ꯇꯥꯔꯅꯤ ꯑꯗꯨꯅ ꯃꯃꯤꯡ ꯊꯣꯜꯂꯁꯤꯀꯣ ꯁꯣ ꯁꯤꯒꯤ ꯏꯊꯥꯏꯜꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ 2ꯗ ꯁꯣ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯒꯤ ꯃꯃꯤꯡ 2 ꯏꯊꯥꯏꯜ ꯁꯤꯗ ꯄ꯭ꯔꯤꯐꯤꯛꯁ ꯂꯣꯏꯔꯦ ꯀꯥꯔꯕꯣꯟ ꯀꯌꯥꯒꯤ ꯋꯥꯔ ꯔꯨꯠꯅꯣ ꯀꯥꯔꯕꯣꯟ 4ꯒꯤꯀꯣ ꯑꯗꯨꯅ ꯕ꯭ꯌꯨꯠ ꯍꯥꯏꯔꯅꯤ ꯋꯥꯔ ꯔꯨꯠ ꯗꯦꯟ ꯁꯤꯒꯤ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯀꯌꯥꯗ ꯌꯥꯎꯏ ꯀꯥꯔꯕꯣꯟ 1ꯗ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1ꯗ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯨ ꯃꯦꯟꯁꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯗ ꯗꯥꯏꯔꯦꯛ ꯕ꯭ꯌꯨꯇꯤꯟ ꯍꯥꯏꯔꯁꯨ ꯆꯨꯝꯃꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯏꯔꯁꯨ ꯆꯨꯝꯃꯦ 2 ꯏꯊꯥꯏꯜ ꯕ꯭ꯌꯨꯠ 1 ꯏꯟ ꯍꯥꯏꯔꯝꯕꯁꯨ ꯆꯨꯝꯃꯦꯕ ꯁꯤꯒꯤ ꯏꯟꯁꯤꯅ ꯀꯅꯥꯗꯒꯤꯅꯣ BUTꯁꯤꯅ ꯁꯐꯤꯛꯁ ꯂꯩꯔꯦ 1ꯁꯤꯅ ꯗꯕꯜ ꯕꯣꯟ ꯄꯣꯖꯤꯁꯟ ꯂꯩꯔꯦ ꯏꯟꯁꯤꯅ ꯅꯪ ꯉꯁꯥꯏꯒꯤ ENE ꯁꯐꯤꯛꯁ ꯕ꯭ꯌꯨꯠꯁꯤꯅ ꯋꯥꯔ ꯔꯨꯠ ꯂꯩꯔꯦ 1ꯁꯤꯅ ꯗꯕꯜ ꯕꯣꯟ ꯄꯣꯖꯤꯁꯟ ꯂꯩꯔꯦ ꯏꯟꯁꯤꯅ ꯅꯪꯒꯤ ꯉꯁꯥꯏ ꯑꯜꯀꯤꯟꯒꯤ ꯁꯐꯤꯛꯁꯇꯨ ꯂꯩꯒꯗꯕ ꯁꯨꯃꯥꯏꯅ ꯅꯦꯛꯁ ꯅꯣꯠꯁ ꯑꯣꯏꯅ ꯍꯥꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯑꯩ ꯁꯝꯖꯤꯜꯂꯛꯏꯔꯒꯦꯀꯣ ꯔꯨꯜ ꯑꯣꯏꯅ ꯏꯗ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯃꯃꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯐꯪꯁꯅꯦꯜ ꯒ꯭ꯔꯨꯞ ꯗꯦꯟ ꯗꯕꯜ ꯑꯣꯔ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯗꯦꯟ ꯕ꯭ꯔꯥꯟꯁ ꯅꯠꯇ꯭ꯔꯒꯅ ꯁꯕꯁꯇꯤꯇ꯭ꯌꯨꯌꯦꯟ ꯂꯥꯛꯀꯗꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯦꯛꯖꯥꯝꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯀꯦꯀꯣ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯁꯅꯦꯜ ꯒ꯭ꯔꯨꯞ ꯌꯥꯎꯗ꯭ꯔꯤꯀꯣ ꯐꯪꯁꯅꯦꯜ ꯒ꯭ꯔꯨꯞ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯪꯁꯅꯦꯜ グループꯇꯨ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔꯗ ꯇꯥꯍꯜꯂꯣ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯁꯅꯦꯜ ꯒ꯭ꯔꯨꯞ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯗꯕꯜꯒ ꯇ꯭ꯔꯤꯄꯜꯒꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕ꯭ꯔꯥꯟꯁꯀ ꯗꯕꯜꯒ ꯇ꯭ꯔꯤꯄꯜ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯗꯕꯜ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯄꯜꯗꯨꯅ ꯂꯦꯁ ꯀꯥꯔꯕꯣꯟ ꯇꯥꯍꯜꯂꯣ ꯍꯥꯏꯕꯒꯤꯅꯤꯀꯣ ꯁꯤꯗ ꯑꯩꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯒꯤ ꯑꯣꯔꯗꯔꯅꯤ ꯁꯤ ꯀꯅꯥꯅꯦꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯔꯗꯔ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩ ꯄꯤꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯦ ꯑꯗꯨ ꯅꯪꯒꯤ ꯐꯥꯔꯁ ꯇꯥꯔꯒꯦꯠꯁꯤ ꯀꯅꯥꯅꯣ ꯂꯣꯡꯒꯦꯁ ꯆꯦꯟ ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯗꯕꯜ ꯕꯣꯟ ꯑꯣꯏꯔꯕꯅꯤꯅ ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯗꯕꯜ ꯕꯣꯟꯒꯤ ꯂꯣꯡꯒꯦꯁ ꯆꯦꯟ ꯊꯤꯕꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤꯁꯤ ꯇꯥꯔꯝꯃꯅꯤ ꯌꯦꯡꯉꯨ ꯁꯤ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯁꯤꯅ ꯂꯣꯡꯒꯦꯁ ꯆꯦꯟ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯅꯝꯕꯔꯤꯡꯁꯦ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯁꯣꯝꯗ ꯔꯥꯏꯠꯇꯒꯤ ꯊꯣꯜꯂꯒꯗꯤ 1 2 3 4 5 6 7 ꯍꯥꯏꯔꯒ ꯁꯤꯒꯤ ꯐꯥꯔꯁꯇ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯌꯦꯡꯉꯛꯇꯣꯏꯁꯤ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯁꯤꯗ ꯍꯥꯟꯅ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨꯒ ꯕ꯭ꯔꯥꯟꯁꯁꯤꯗ ꯌꯦꯡꯉꯒ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯁꯤꯗ ꯌꯦꯡꯕ ꯃꯤꯟꯁ ꯁꯣꯝꯗꯒꯤ ꯔꯥꯏꯠ ꯁꯥꯏꯠꯇꯒꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕ꯭ꯔꯥꯟꯁꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯌꯥꯎꯏ ꯍꯥꯏꯔꯒ ꯁꯣꯝꯗꯒꯤ ꯁꯠ ꯍꯧꯖꯤꯜꯂꯒ 2 ꯀ꯭ꯂꯣꯔꯣ ꯑꯗꯨꯒ ꯀꯥꯔꯕꯣꯟ 8 ꯑꯣꯏꯔꯃꯤꯅ ꯍꯦꯞ ꯗꯦꯟ ꯗꯕꯜ ꯕꯣꯟꯁꯦ
ꯁꯤꯗ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯌꯥꯎꯔꯦꯀꯣ 4 in ꯍꯥꯏꯔꯒ ꯗꯥꯏꯔꯦꯛ ꯏꯁꯤꯜꯂꯛꯀꯅꯦꯕ ꯁꯤ ꯂꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯤ ꯀꯅꯥꯗ ꯍꯥꯏ ꯗꯕꯜ ꯑꯣꯔ ꯇ꯭ꯔꯤꯄꯜꯗꯨꯅ ꯍꯥꯟꯅ ꯌꯦꯡꯉꯣꯕ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯍꯜꯂꯣꯕ ꯑꯥꯏꯗꯔ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯕ꯭ꯔꯥꯟꯁꯇꯨ ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯆꯨꯝꯕꯗꯨ ꯀꯔꯝꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯦꯐ ꯁꯥꯏꯠꯇ ꯊꯤꯕꯁꯤꯅ ꯆꯨꯝꯒꯅꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯔꯥꯏꯠ ꯁꯥꯏꯠꯇ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯗꯕꯜ ꯕꯣꯟ ꯐꯪꯉꯤꯀꯣ ꯔꯥꯏꯠ ꯁꯥꯏꯠꯇꯒꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯅꯪꯒꯤ ꯗꯕꯜ ꯕꯣꯟ ꯐꯪꯉꯦꯕ 1 2 1 2 3 4 ꯑꯗꯨꯅ ꯂꯦꯐ ꯁꯥꯏꯠꯇ ꯊꯤꯒꯗꯕ ꯂꯦꯐ ꯁꯥꯏꯠꯇ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 3ꯗ ꯐꯪꯉꯦ 1 2 3 4 5 6 7 ꯑꯗꯨꯅ ꯁꯤꯅ ꯆꯨꯝꯒꯗꯕ ꯑꯗꯨ ꯃꯃꯤꯡ ꯀꯔꯤ ꯊꯣꯜꯂꯅꯤ 6ꯇ ꯀ꯭ꯂꯣꯔꯣ 6 ꯀ꯭ꯂꯣꯔꯣ ꯁꯤꯗ ꯕ꯭ꯔꯥꯟꯁꯀꯤ ꯂꯣꯏꯔꯦ ꯄꯨꯟꯅ ꯀꯥꯔꯕꯣꯟ ꯀꯌꯥꯒꯤ ꯋꯥꯔꯗꯅꯣ 8ꯀꯤ ꯁꯣ ꯍꯦꯞ ꯗꯦꯟ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ ꯋꯥꯔꯗ ꯍꯦꯞ ꯇꯥꯔꯦ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 3ꯗ ꯍꯦꯞ 3 ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯗꯕꯜ ꯕꯣꯟ ꯑꯣꯏꯔꯕꯅꯤꯅ ꯁꯐꯤꯛꯁ ꯀꯔꯤ ꯇꯞꯄꯅꯤ ꯏ ꯑꯦꯟ ꯏ 6 ꯀ꯭ꯂꯣꯔꯣ ꯍꯦꯞ 3 ꯏꯟ ꯍꯥꯏꯁꯤ ꯑꯣꯏꯒꯗꯕ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯒꯤ ꯃꯃꯤꯡ ꯗꯦꯟ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ ꯍꯧꯖꯤꯛꯁꯤꯗꯗꯤ ꯅꯪꯒꯤ ꯂꯣꯡꯒꯦꯁ ꯆꯦꯟ ꯀꯥꯔꯕꯣꯟꯁꯤ ꯁꯤꯒꯤ ꯀꯥꯔꯕꯣꯟ 9ꯒꯤꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨ ꯅꯝꯕꯔꯤꯡ ꯀꯔꯝ ꯁꯥꯏꯠꯇꯒꯤ ꯊꯣꯟꯒꯅꯤ ꯅꯝꯕꯔꯤꯡꯁꯦ ꯍꯧꯖꯤꯛ ꯁꯣꯝꯗꯒꯤ ꯊꯣꯜꯂꯦ ꯈꯜꯂꯦ 1 2 3 4 5 6 7 8 ꯑꯗꯨꯗꯤ ꯔꯥꯏꯠ ꯁꯥꯏꯠꯇꯒꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯌꯥꯎꯋꯦꯕ ꯂꯦꯐ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯂꯦꯐ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ 1 2 3 4 5 6 7 8 ꯑꯗꯨ ꯁꯤꯒꯤ ꯀꯦꯁꯇꯗꯤ ꯂꯦꯐ ꯁꯥꯏꯠꯇꯒꯤ ꯊꯤꯔꯒꯁꯨ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯌꯥꯎꯔꯦ ꯔꯥꯏꯠ ꯁꯥꯏꯠꯇꯒꯤ ꯊꯤꯔꯒꯁꯨ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯌꯥꯎꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯅꯪꯒꯤ ꯕ꯭ꯔꯥꯟꯁꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯅꯦꯕ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯔꯥꯏꯠ ꯁꯥꯏꯠꯇꯒꯤ ꯊꯤꯔꯝꯕ ꯃꯤꯟꯁ ꯕ꯭ꯂꯨꯒꯤ ꯁꯤꯒꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯀ꯭ꯂꯣꯔꯣ ꯍꯥꯏꯕ ꯕ꯭ꯔꯥꯟꯁꯁꯦ ꯀꯥꯔꯕꯣꯟ ꯅꯝꯕꯔ 7ꯗꯅꯦꯕ ꯑꯗꯨꯒ ꯂꯦꯐꯇꯒꯤ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯄꯤꯡꯅ ꯊꯣꯜꯂꯤꯁꯤꯗꯗꯤ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4 ꯑꯗꯨꯒ ꯕ꯭ꯔꯥꯟꯁꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯌꯥꯎꯋꯦꯕ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯆꯨꯝꯃꯦ ꯅꯪꯒꯤ ꯕ꯭ꯔꯥꯟꯁꯇꯨꯗ ꯑꯣꯏꯅ ꯌꯦꯡꯉꯛꯑꯣꯕ ꯍꯥꯏꯗꯤ ꯂꯦꯐꯇꯒꯤ ꯑꯣꯏꯔꯣ ꯔꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯄꯣꯖꯤꯁꯟ ꯑꯣꯐ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯕ꯭ꯔꯥꯟꯁꯁꯤꯗ ꯑꯅꯛꯄꯗ ꯑꯃꯨꯛ ꯊꯤꯔꯛꯑꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯔꯥꯏꯠꯇꯒꯤ ꯊꯣꯜꯂꯒꯅ ꯕ꯭ꯔꯥꯟꯁꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 7 ꯑꯗꯨꯒ ꯂꯦꯐꯇꯒꯤ ꯊꯣꯜꯂꯒꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2 ꯂꯦꯐꯇꯒꯤ ꯊꯣꯟꯕ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2 ꯁꯤꯅ ꯂꯦꯁ ꯀꯥꯔꯕꯣꯟ ꯇꯥꯔꯕꯅꯤꯅ ꯁꯤꯅ ꯆꯨꯝꯃꯅꯦꯕ ꯑꯗꯨꯅ ꯀꯩ ꯊꯣꯜꯂꯅꯤ 2 ꯀ꯭ꯂꯣꯔꯣ ꯗꯦꯟ ꯀꯥꯔꯕꯣꯟ 9 ꯑꯣꯏꯔꯕꯅꯤꯅ ꯑꯣꯛ ꯗꯦꯟ ꯁꯤꯒꯤ ꯇ꯭ꯔꯤꯄꯜ ꯕꯣꯟꯒꯤ ꯄꯣꯖꯤꯁꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯔꯦ 4ꯗ ꯑꯣꯛ 4 ꯀꯥꯔꯕꯣꯟ ꯀꯥꯔꯕꯣꯟ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯑꯣꯏꯔꯕꯅꯤꯅ ꯑꯜꯀꯥꯏꯟ ꯑꯣꯏꯔꯦ ꯑꯜꯀꯥꯏꯟꯒꯤ ꯁꯐꯤꯛꯁ ꯇꯤ ꯋꯥꯏ ꯑꯦꯟ ꯏ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕ ꯅꯦꯛꯁꯇ ꯑꯁꯤꯗ ꯅꯣꯠꯁ ꯍꯥꯏꯔ ꯏꯔꯛꯀꯦꯀꯣ ꯅꯣꯠꯁ ꯍꯥꯏꯔꯒ if a e I o u n y comes one after
another, then remove the last letter of the first word. ꯑꯩꯅ ꯍꯧꯖꯤꯛꯁꯤꯗ ꯔꯨꯜ ꯑꯃ ꯏꯔꯤꯀꯣ ꯅꯣꯠ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯣ if a e i o u and y a e i o u ꯒ y ꯒꯁꯦ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯋꯥꯔꯗꯇꯨꯒꯤ ꯂꯥꯁ ꯂꯦꯇꯔ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯔꯨꯜꯁꯤꯅ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯈꯜꯂꯤ ꯑꯩꯅ ꯏꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯊꯣꯛꯎꯀꯣ ꯌꯥꯔꯦꯀꯣ ꯁꯤꯃ ꯃꯥꯔꯛ ꯇꯧꯁꯤꯜꯂꯧꯔꯣ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯃ ꯑꯗꯨꯒ ꯅꯦꯛꯁ ꯔꯨꯜꯗ ꯉꯁꯥꯏ ꯔꯨꯜ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯔꯨꯜ ꯅꯝꯕꯔ 2 ꯁꯨꯈ꯭ꯔꯦꯀꯣ ꯔꯨꯜ ꯅꯝꯕꯔ 3ꯗ if a compound contain both double and triple bond, then numbering from that side either double or triple bond gets lowest carbon number. ꯁꯤꯒꯤ ꯔꯨꯜꯁꯤꯃ ꯍꯣꯔꯦꯟ ꯋꯥꯏꯕꯨꯡ ꯆꯠꯅꯔꯅꯤꯀꯣ ꯑꯩꯅ ꯅꯣꯠꯁ ꯍꯥꯏꯔꯤꯁꯦ ꯅꯦꯛꯁ ꯔꯨꯜ ꯅꯝꯕꯔ 3ꯁꯤꯗ ꯑꯩꯅ ꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯝꯄꯥꯎꯟꯗ ꯁꯄꯣꯁ ꯅꯪꯒꯤ ꯀꯝꯄꯥꯎꯟꯗ ꯗꯕꯜꯁꯨ ꯇ꯭ꯔꯤꯄꯜꯁꯨ ꯌꯥꯎꯔꯦ ꯈꯜꯂꯦ ꯑꯗꯨꯗꯤ ꯅꯝꯕꯔꯤꯡꯁꯦ ꯑꯥꯏꯗ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯍꯜꯂꯣꯕ ꯑꯗꯨꯗꯤ ꯁꯤꯗ ꯌꯦꯡꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯐꯥꯔꯁꯇ ꯅꯪꯒꯤ ꯁꯦꯝ ꯔꯨꯜꯗꯣ ꯂꯣꯡꯒꯦꯁ ꯆꯦꯟ ꯍꯥꯠꯇꯤꯔꯣ ꯂꯣꯡꯒꯦꯁ ꯆꯦꯟ ꯀꯥꯔꯕꯣꯟ ꯗꯕꯜꯁꯨ ꯌꯥꯎꯕ ꯇ꯭ꯔꯤꯄꯜꯁꯨ ꯌꯥꯎꯕ ꯂꯣꯡꯒꯦꯁ ꯆꯦꯟꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤꯗ ꯂꯣꯡꯒꯦꯁ ꯆꯦꯟ ꯈꯟꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯅꯝꯕꯔꯤꯡꯁꯦ ꯑꯃꯅ ꯂꯦꯞꯇꯩ ꯊꯣꯛꯂꯦꯀꯣ 1 2 3 4 5 6 7 ꯍꯥꯏꯔꯒ ꯂꯦꯐꯇꯩ ꯊꯣꯟꯕ ꯃꯇꯝꯗ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯌꯥꯎꯔꯦ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯔꯥꯏꯠꯇꯒꯤ ꯑꯃꯨꯛ ꯊꯣꯜꯂꯁꯤ ꯔꯥꯏꯠꯇꯒꯤ ꯑꯃꯨꯛ ꯊꯣꯟꯕ ꯇꯥꯔꯒꯗꯤ 1 2 3 4 5 6 7 ꯔꯥꯏꯠꯇꯩ ꯊꯤꯔꯒꯅ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 3ꯗ ꯗꯕꯜ ꯕꯣꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 5ꯗ ꯑꯗꯨꯗꯤ ꯑꯥꯏꯗꯔ ꯗꯕꯜ ꯑꯣꯔ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯀꯅꯥꯅ ꯅꯛꯏ ꯍꯥꯏꯗꯤ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯕꯁꯤ ꯀꯔꯣꯝꯗꯅ ꯍꯥꯟꯅ ꯇꯥꯏ ꯁꯤꯒꯤ ꯄꯤꯡꯛꯇꯅ ꯍꯥꯟꯅ ꯇꯥꯔꯝꯒꯅꯤ ꯌꯦꯡꯉꯣ ꯃꯔꯝꯗꯤ ꯄꯤꯡꯛꯇꯒꯤ ꯂꯦꯐꯇꯒꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯗꯕꯜ ꯕꯣꯟ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯍꯥꯟꯅ ꯐꯪꯈꯔꯦꯕ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯀꯥꯔꯕꯣꯟ ꯍꯥꯟꯅ ꯐꯪꯕꯗꯨꯅ ꯅꯪꯒꯤ ꯃꯦꯟ ꯆꯦꯟ ꯍꯥꯏꯗꯤ ꯅꯝꯕꯔꯤꯡꯒꯤ ꯑꯣꯔꯗꯔ ꯑꯣꯏꯗꯣꯏꯕ ꯑꯗꯨꯅ ꯁꯤꯗ ꯀꯔꯝꯕꯅ ꯆꯨꯝꯃꯅꯤ ꯄꯤꯡꯛꯅ ꯊꯤꯔꯤꯁꯤꯅ ꯆꯨꯝꯃꯅꯤ ꯑꯗꯨꯒ ꯃꯃꯤꯡꯗꯤ ꯀꯃꯥꯏꯅ ꯊꯣꯜꯂꯅꯤ ꯁꯤꯃꯁꯤ ꯌꯦꯡꯉꯨꯀꯣ if a e i o u and y comes one after another then remove the last letter of the first word ꯍꯥꯏꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯕ꯭ꯔꯥꯟꯁ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯔꯥꯟꯁ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯗꯥꯏꯔꯦꯛ ꯋꯥꯔꯗ ꯔꯨꯠꯇꯒꯤ ꯍꯧꯔꯅꯤ ꯋꯥꯔꯗ ꯔꯨꯠꯇꯨꯗꯤ ꯀꯥꯔꯕꯣꯟ ꯀꯌꯥꯒꯤ ꯋꯥꯔꯗ ꯔꯨꯠꯅꯣ 8ꯀꯤ ꯑꯗꯨꯅ ꯍꯦꯞ ꯍꯥꯏꯅ ꯏꯔꯅꯤ ꯀꯥꯔꯕꯣꯟ 8ꯀꯤ ꯋꯥꯔꯗ ꯔꯨꯠꯅꯤꯅ ꯗꯦꯟ ꯑꯩꯅ ꯃꯃꯥꯡꯗ ꯔꯨꯜꯗ ꯏꯈꯤꯕꯗꯣ ꯑꯜꯐꯥꯕꯦꯇꯤꯀꯦꯜꯂꯤ ꯏꯌꯨ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯗꯕꯜ ꯕꯣꯟꯁꯤ ꯑꯣꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯐꯤꯛꯁꯤ ENE ꯅꯦꯕ ꯑꯗꯨꯒ ꯁꯤꯅ YNE ꯅꯦꯕ ꯏꯕꯗ ꯀꯅꯥ ꯍꯥꯜꯂꯅꯤ ꯏꯅ ꯑꯜꯐꯥꯕꯦꯇꯤꯀꯦꯜ ꯏꯅ ꯍꯥꯜꯂꯝꯅꯤꯅ ꯍꯥꯟꯅ ꯏꯔꯅꯦꯕ ꯑꯗꯨꯅ ꯍꯦꯞ ꯇꯨ ꯏꯟ ꯗꯦꯟ ꯀꯌꯥ ꯂꯥꯛꯑꯅꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 4ꯗ 4 ꯑꯥꯏꯟ ꯁꯨꯃꯥꯏꯅ ꯏꯔꯝꯕ ꯇꯥꯔꯕ ꯅꯪꯁꯤ ꯂꯥꯜꯂꯅꯦꯕ ꯃꯔꯝꯗꯤ ꯑꯩ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯒꯤ ꯁꯤꯒꯤ ꯅꯣꯠꯁꯤꯗ ꯌꯦꯡꯉꯨ
A E I O U and Y ꯁꯤꯒꯤ ꯂꯦꯇꯔ ꯃꯈꯩꯁꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯥꯛꯄ ꯃꯤꯟꯁ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗ ꯏ ꯂꯥꯡꯕꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯦ ꯗꯦꯟ Y ꯁꯤꯁꯨ ꯁꯤꯗ ꯌꯥꯎꯔꯦ ꯑꯅꯤꯁꯤ ꯊꯪꯅꯕ ꯁꯤꯕꯨꯅꯦꯕ ꯁꯤꯒ ꯊꯪꯅꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯐꯥꯔꯁꯀꯤ ꯋꯥꯔꯗꯁꯤꯒꯤ ꯂꯥꯁ ꯂꯦꯇꯔꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯍꯥꯏꯁꯤ ꯑꯗꯨꯅ ꯔꯤꯃꯨꯚ ꯗ ꯂꯥꯁ ꯂꯦꯇꯔ ꯑꯣꯐ ꯗ ꯐꯥꯔꯁ ꯋꯥꯔꯗ ꯍꯥꯏꯁꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕꯗꯨ ꯀꯃꯥꯏꯅ ꯏꯔꯅꯤ ꯍꯦꯞ ꯇꯨ ꯏꯟ ꯏ ꯑꯦꯟ ꯈꯛꯇ ꯏꯒꯗꯕ ꯐꯣꯔ ꯑꯥꯏꯟ ꯍꯥꯏꯔ ꯇꯥꯔꯗꯕ ꯁꯨꯃꯥꯏꯅ ꯅꯦꯛꯁꯇ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯅꯣꯏ ꯀꯝꯄꯥꯎꯟꯗꯨꯗ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯑꯅꯤꯃꯛ ꯌꯥꯎꯁꯤꯟꯕꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯦ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠꯁꯤ ꯀꯅꯥꯅꯣ ꯂꯣꯡꯒꯦꯁ ꯀꯥꯔꯕꯣꯟꯒꯤ ꯗꯕꯜꯁꯨ ꯌꯥꯎꯕ ꯇ꯭ꯔꯤꯄꯜꯁꯨ ꯌꯥꯎꯕ ꯆꯦꯟꯗꯨ ꯊꯤꯌꯨ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔꯤꯡ ꯀꯔꯝꯕ ꯊꯣꯛꯂꯅꯤ ꯅꯝꯕꯔꯤꯡꯁꯤ ꯑꯩ ꯍꯧꯖꯤꯛ ꯔꯥꯏꯠ ꯁꯥꯏꯗꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2 ꯍꯥꯏꯕꯒ ꯅꯪ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯂꯦꯐ ꯁꯥꯏꯗꯇꯒꯤ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 3ꯗ ꯐꯪꯉꯦꯕ ꯑꯗꯨꯅ ꯀꯔꯝꯕꯅ ꯅꯛꯑꯦ 2ꯁꯤꯅ ꯅꯛꯑꯦꯀꯣ ꯑꯥꯏꯗꯔ ꯗꯕꯜ ꯑꯣꯏ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ 2ꯅ ꯅꯛꯑꯃꯤꯅ ꯁꯤꯒꯤ ꯕ꯭ꯂꯨꯅ ꯊꯣꯜꯂꯁꯤꯅ ꯆꯨꯝꯃꯦꯕ ꯅꯝꯕꯔꯤꯡꯁꯤ ꯑꯗꯨꯗꯤ ꯃꯃꯤꯡ ꯀꯩ ꯀꯧꯔꯅꯤ ꯀꯥꯔꯕꯣꯟ 8ꯀꯤ ꯋꯥꯔꯗꯇꯤ ꯍꯦꯞ ꯗꯦꯟ ꯁꯤꯒꯤ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ ꯔꯥꯏꯠ ꯁꯥꯏꯗꯇꯤ ꯊꯤꯕꯅꯤ ꯆꯨꯝꯃꯦꯀꯣ 4ꯗ ꯑꯗꯨꯅ 4 ꯏꯟ ꯏ ꯑꯦꯟ ꯈꯛꯇ ꯏꯔꯅꯤ ꯗꯦꯟ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤ 2ꯗ ꯌꯥꯎꯔꯃꯤꯅ ꯋꯥꯏ ꯑꯦꯟ ꯏ ꯁꯨꯃꯥꯏꯅ ꯍꯦꯞ 4 ꯏꯟ 2 ꯑꯥꯏ ꯌꯥꯅꯔꯦ ꯈꯜꯂꯦꯀꯣ ꯅꯦꯛꯁ ꯃꯈꯥ ꯑꯇꯣꯞꯄ ꯔꯨꯜ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯅꯦꯛꯁ ꯔꯨꯜꯁꯤꯅ ꯅꯪꯒꯤ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯄꯣꯖꯤꯁꯟ ꯆꯞ ꯃꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯅ ꯏꯐ ꯁꯨꯃꯥꯏꯅ ꯏꯔꯒꯦ ꯏꯐ position of double or triple bond are same, then preference will be given to double bond. ꯁꯤꯅ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯀꯝꯄꯥꯎꯟꯗꯨꯗ ꯗꯕꯜ ꯕꯣꯟꯒ ꯇ꯭ꯔꯤꯄꯜ ꯕꯣꯟꯒꯤ ꯄꯣꯖꯤꯁꯟ ꯆꯞ ꯃꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯕꯜ ꯕꯣꯟꯗꯨꯗ ꯍꯥꯟꯅ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯌꯣꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯥꯔꯁꯇ ꯅꯪ ꯂꯣꯡꯒꯦꯁ ꯆꯦꯟ ꯊꯤꯔꯣ ꯂꯣꯡꯒꯦꯁ ꯆꯦꯟꯗꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯨꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯂꯦꯐ ꯏꯒꯦꯀꯣ ꯂꯦꯐ ꯑꯗꯨꯒ ꯁꯤꯅ ꯔꯥꯏꯠ ꯂꯦꯐꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯕꯜ ꯕꯣꯟꯒ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯄꯣꯖꯤꯁꯟꯁꯤ ꯌꯦꯡꯁꯤꯀꯣ 1 2 3 4 5 6 ꯗꯕꯜ ꯕꯣꯟꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2 ꯇ꯭ꯔꯤꯄꯜ ꯕꯣꯟꯅ ꯀꯥꯔꯕꯣꯟ ꯅꯝꯕर 2 डबल बॉन्डना कार्बन नंबर 5 देन राइट तक थीरम बता रगदी 1 2 3 4 5 6 राइट ते थीरगसु डबल बॉन्डना कार्बन नंबर 2 अदुगा ट्रिपल बॉन्डना कार्बन नंबर किनो इसी लो 1 पोजीशन मानद्रेको सीदी करमना चुमनी नंबरिंग से राइट साइड से चुमनी मरमने नंगना राइट साइड ते थीबा मतमदा फर्स्ट कार्बन नंबर 1 सिदा डबल फंगदोख्रमिना सिगी केस तदी राइट साइड तकी थीरक पन चुमने अब
ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯦ ꯈꯜꯂꯣ, ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ, ꯁꯄꯣꯁ ꯅꯪꯒꯤ ꯀꯝꯄꯥꯎꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯒꯗꯕ, ꯁꯨꯃꯥꯏꯅ ꯂꯩꯕ, ꯑꯗꯩ ꯁꯤꯗ ꯀꯥꯔꯕꯣꯟ ꯅꯝꯕꯔ 7 ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯁꯨ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯣꯀꯣ. ꯂꯦꯐꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯄꯣꯖꯤꯁꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2, ꯑꯗꯨꯒ ꯗꯕꯜ ꯕꯣꯟ ꯄꯣꯖꯤꯁꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 5, ꯑꯗꯨꯒ ꯔꯥꯏꯠꯇꯒꯤ ꯊꯤꯕ ꯇꯥꯔꯒꯗꯤ 1 2 3 4 5 6 7, ꯗꯕꯜ ꯕꯣꯟꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2, ꯇ꯭ꯔꯤꯄꯜ ꯕꯣꯟꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 5. ꯍꯧꯖꯤꯛꯁꯤꯗ ꯌꯦꯡꯉꯨ, ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯄꯣꯖꯤꯁꯟ ꯆꯞ ꯃꯥꯟꯅꯔꯝꯃꯦꯕ. ꯁꯤꯗꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯅꯥꯗ ꯄꯤꯌꯣꯕ, ꯗꯕꯜꯗ ꯄꯤꯌꯣꯕ. ꯗꯦꯠ ꯃꯤꯟꯁ ꯗꯕꯜꯗꯨꯗ ꯂꯦꯁ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯇꯥꯍꯜꯂꯣ ꯍꯥꯏꯕ. ꯑꯗꯨꯗꯤ ꯔꯥꯏꯠꯇꯩ ꯊꯤꯔꯛꯄ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯇꯥꯔꯝꯃꯤꯅ ꯁꯤꯅ ꯆꯨꯝꯃꯅꯦꯕ. ꯑꯗꯩ ꯃꯃꯤꯡ ꯀꯩ ꯊꯣꯜꯂꯅꯤ, ꯀꯥꯔꯕꯣꯟ 8ꯒꯤ ꯋꯥꯔꯨꯠꯇꯤ ꯍꯦꯞ, ꯗꯦꯟ ꯗꯕꯜ ꯕꯣꯟꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯍꯦꯞ 2 ꯏꯟ, ꯗꯦꯟ ꯇ꯭ꯔꯤꯄꯜ ꯕꯣꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 5ꯗ ꯌꯥꯎꯔꯝꯃꯤꯅ 5 ꯑꯥꯏꯟ ꯍꯥꯏꯔꯗꯕ. ꯁꯨꯃꯥꯏꯅ ꯁꯤꯅ ꯗꯕꯜ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯄꯜ ꯄꯣꯖꯤꯁꯟ, ꯇ꯭ꯔꯤꯄꯜ ꯕꯣꯟ ꯄꯣꯖꯤꯁꯟ ꯆꯞ ꯃꯥꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯦꯕ. ꯃꯤꯟꯁ ꯗꯕꯜꯗ ꯑꯣꯏꯅ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ. ꯌꯥꯅꯔꯦꯀꯣ. ꯁꯣ ꯁꯝ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯌꯦꯡꯉꯁꯤ ꯉꯁꯥꯏꯒꯤ. ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯕꯣꯟ ꯂꯥꯏꯟ ꯅꯣꯇꯦꯁꯟꯅ ꯗꯤꯅꯣꯠ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ, ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀꯥꯔꯕꯣꯟ 1, ꯁꯤꯒꯤ ꯑꯔꯣꯏꯕ ꯀꯥꯔꯕꯣꯟ 1, ꯀꯥꯔꯕꯣꯟ 2 ꯍꯥꯏꯒꯅꯦꯕ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟꯁꯤꯗꯗꯤ ꯀꯥꯔꯕꯣꯟ 3 ꯍꯥꯏꯒꯅꯦꯕ. ꯁꯤꯗ ꯑꯃ ꯂꯩꯔꯦ, ꯁꯤꯗ ꯑꯃ, ꯁꯤꯗ ꯑꯃ, ꯁꯤꯗ ꯑꯃ, ꯆꯞ ꯃꯥꯟꯅꯩ. ꯁꯨꯃꯥꯏꯅ ꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ 2 ꯍꯥꯏꯅꯦꯕ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ 3 ꯍꯥꯏꯒꯅꯦꯕ. 1 2 3 4 ꯍꯥꯏꯗꯅ. ꯌꯥꯔꯦꯀꯣ. ꯑꯗꯨꯒ ꯂꯥꯁ ꯇꯦꯜꯂꯞꯅ ꯑꯩ ꯑꯝꯇꯪ ꯍꯥꯏꯔꯝꯒꯦ. ꯗꯥꯏꯟꯁ ꯍꯥꯏꯕ ꯀꯝꯄꯥꯎꯟ ꯑꯃ ꯂꯩꯀꯣ. ꯗꯥꯏꯟꯁ, ꯗꯥꯏ ꯃꯤꯟꯁ ꯀꯌꯥꯅꯣ, 2, ꯏꯟꯁ ꯃꯤꯟꯁ ꯗꯕꯜ ꯕꯣꯟꯗꯣ, ꯗꯕꯜ ꯕꯣꯟ. ꯑꯗꯨꯅ ꯀꯝꯄꯥꯎꯟ ꯑꯃꯗ ꯗꯕꯜ ꯕꯣꯟ 2 ꯌꯥꯎꯕ ꯀꯝꯄꯥꯎꯟꯗꯨꯕꯨ ꯀꯩ ꯀꯧꯅꯤ, ꯑꯩꯈꯣꯏꯅ ꯗꯥꯏꯟꯁ ꯀꯧꯅꯦꯕ. ꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯃꯥꯏꯅ ꯊꯣꯟꯅꯤ, ꯑꯜꯀꯥ ꯗꯥꯏꯟꯁ ꯍꯥꯏ ꯊꯣꯟꯅꯦꯕꯀꯣ. ꯁꯤꯗ ꯗꯥꯏꯟ ꯍꯥꯏ ꯊꯣꯜꯂꯅꯤ. ꯁꯤꯗ ꯄꯣꯖꯤꯁꯟ ꯌꯥꯎꯅꯤꯀꯣ. ꯁꯄꯣꯁ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ. ꯁꯤꯗꯤ ꯅꯝꯕꯔꯤꯡ ꯀꯔꯝꯕ ꯁꯥꯏꯠꯇꯩ ꯊꯣꯜꯂꯅꯤ, ꯂꯦꯐꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯗꯕꯜ ꯕꯣꯟ ꯐꯪꯉꯦ. ꯔꯥꯏꯠꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1ꯗ ꯐꯪꯉꯝꯃꯤꯅ 1ꯅ ꯆꯨꯝꯃꯅꯤ. 1 2 3 4 5. ꯄꯨꯟꯅ ꯀꯥꯔꯕꯣꯟ ꯀꯌꯥꯅꯣ, 5ꯅꯤꯀꯣ. ꯑꯗꯨꯅ ꯋꯥꯔꯨꯠ ꯀꯩ ꯂꯥꯛꯑꯅꯤ, ꯄꯦꯟꯠ. ꯗꯦꯟ ꯁꯤꯒꯤ ꯗꯕꯜ ꯕꯣꯟ ꯄꯣꯖꯤꯁꯟꯁꯤ ꯌꯦꯡꯉꯨ, 1ꯗ ꯑꯃꯒ 3ꯗ ꯑꯃꯒ, ꯄꯦꯟ 1 3. ꯄꯨꯟꯅ ꯗꯕꯜ ꯕꯣꯟ 2ꯅꯤꯅ ꯗꯥꯏ. ꯗꯦꯟ ꯁꯐꯤꯛꯁ ꯇꯤ ꯗꯕꯜ ꯑꯣꯏꯔꯝꯃꯤꯅ ENE. ꯑꯗꯨꯅ ꯄꯦꯟꯇꯥ 1 3 ꯗꯥꯏꯟ ꯍꯥꯏꯒꯗꯕ. ꯑꯁꯤꯐꯥꯎ ꯇꯧꯔꯁꯤꯀꯣ. ꯑꯁꯤꯒꯤꯗꯤ ꯐꯔꯦ, ꯂꯣꯏꯁꯤꯜꯂꯁꯤ. ꯊꯦꯡꯛ ꯌꯨ ꯑꯣꯜ.